India tongan tonba city singsida chatpa matamda natraga atopa city singdagina Imphal da lakpa matamsida maruina flight ta travel to matamsida khudung chadaba mayam mayok nei ko ai amuktang highlight tawjarake sinnosing video si share to thopio aduga akoi gi Manipur sisu India ki manung chanba state amani Manipur da leiriba akoi mayam sisu India ki first class citizen ne adubu hojik leiriba si hiram khudi maktani adubudi tongan tonma mayam da yengu taragasu akoi adum neglect to bibagi mong amade adum uba phangina laktabasi phana kuire kuima lakpasidagi aigi yumgi mi singsina nangdo kamai tawna Delhi da mayang nupi ga lawra leikra jatlo yumda law haibasi matam bharak tai na dum tawra sungla laktise kamai tawba jatno kaina haiman ngangon badagi aise handak la ammani ba isilno sing akoi se Manipur macha amaina akoi ki Imphal lagi India gi tongan tonba city singsida chatpa matamda natraga atopa city singdagina Imphal da lakpa matamsida maruina flight ta travel to matamsida khudung chadaba mayam mayok nei ko ai amuktang highlight tawjarake sinnosing video si share to thopio aduga concern department yohansi aduga angam thau yorakanda angam thau singdo yorakanda akoi gi changes khaliktang pubirakpa taragadi akoi mayam pumnamaki yam thina kanaba mo oigadrana khalliko mayam loina khangnaraga leire handak akoi gi flight ki price ki adu ada matang diko adui matang loi khangnaraga leire akoi gi Imphal dagi Guwahati faudang paiba matamduda maruina akoi gi tampaki mafam da leiriba maitei silnau sing mayam se moi gi option atai se leitre ko flight ta travel to nat taragadi hanadi makha da satpu su mayam yawe ko ada makha da satpa haibasdi problem sina maram oira kanda yadre madu option se leitre haibasi khangba sina maram oira kanda akoi gi airline company sing sina ko haidi maram zadana mamal se tap tana tangkhat andu ni tawmi sin natra ada upai leitamnina anaba layeng bagi oiro natraga tangai phadana chattaba yadabagi oiro lising tranga haire tranga da ka achale ticket se lising tara haire tara da ka achale sine ba tawnara lerambado ada mayam sina so as airline company na moina lepakpa price ni na kanada kari hairu doino kaina admaina khanaraga phana kuina sumaina awaba si mayo naraga lerame awaba gi mathakta awaba hapato madu dum yaraga lerame hanbada ko adubu henmalakpadagi mayam sigi voice ama lae social media gi through the marwena adu lakpadagi akoi gi kanogi khurai gi honorable MLA Leisangthem Susindrona meeting sambi badagi haitare ko mamai thangda waba yam waru mutungda akoi gi civil aviation gi ministry da leiriba moi gi department sida leiriba maru oiba mi sing unabani khangdi mane approach tora kanda mamai dadi price khajik tangdi hanthal lakre adu su pura hana gi mong dudi nate ko adubu lising trangani aduni adani tarani torbadu madu makti oidre hantharakhre natra ko adu gi potumadi lekhe madu nataba topa problem duni ba ina ngasi share to jagadu sine sin lawsing handak yona aido akoi gi November tha sida akoi gi Imphal da anirak la me Delhi dagi ko la me se tangai phadana lakte yadana la ambani tobu mamangda masigi mamangda sahi ani makhai ne aine Manipur da sungak laktrise kai gi ai sona kan thabak su tobunina heta hundu amaga lakpa su yadaba aduna maram oira kanda akoi gi yumda thaudo atok thokpa adagi asia na yawo oiro ko adu mayam su amata yawkhidramne se aina sida ai gi no case se present torise ai don to ba isil no mayam amane le se Manipur macha Delhi gi una hairi sina kari gi ai lebagi nati ko khoi gi Delhi has a capital city amane India ki capital ni adu taragadi akoi gi Manipur sisu India ki manung chanba state amani Manipur da leiriba akoi mayam sisu India ki first class citizen ne adubu hojik leiriba sigi hiram khudi maktani adubudi tongan tonma mayam da yengu taragasu tongan tonba hiram mayam di yengu taragasu akoi adum neglect to bibagi mong amade adum uba phangi sigi kano sida so hete yengseba moina sidai thammiba flight ki timing se masi kitang change to biba taragadi akoi sidai da aina sai thodo adok mayam yawba nangriba adagi asi ana oiro attend to banangriba ko yam nakna ba mi yamna khoigi close oiba mi mayam gi yawba nang khidri mayam se loina nangam su yai adagi ai khatang nate ko si isilno mayam amane ai thantagi nate sida ai thantagi ona haiba nate ko sida ai amtang akoi highlight to jar ki isilno sing heta check to biyo flight ki timing sing se ahan bada khoigi Delhi dagi Imphal bo pai phase ta seng hai taragadi non stop flight amana pai matamda pung ani makhai dagi na pung ahum phau dang ni sangi se masigi changba potsi khudamaina ayu pung manga makhai da Delhi dagi manga makhai dagi paire khalsi nipan makhai di ore khalsi Imphal ko pung ahum changhala se ani makhai ga tang changbu shobuni ada ahum changhala se ko ada ahum changba targa su pung nipan makhai di yorok pangam ba targa di aise akhoi gi lohong khongdong bo ero antraga asiana gi akhoi gi final funeral ero ko madu yawra makanda akhoi gi nungdang evening gi flight ama leile hai targa di evening da mu han ki ba yai da
ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯌꯥꯝ ꯀꯟꯅ ꯑꯀꯥꯏꯕ ꯑꯣꯏꯗꯕ ꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯗꯣ ꯂꯩꯔꯤꯕ ꯐ꯭ꯂꯥꯏꯠꯀꯤ ꯇꯥꯏꯃꯤꯡꯁꯤꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯕꯤꯌꯣ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯉꯨꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯁ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯆꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯃꯤ ꯑꯃꯈꯛꯇꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯕ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯒꯗꯧꯔꯦ ꯍꯥꯏꯁꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯂꯩꯅꯈ꯭ꯔꯕ ꯏꯃꯥꯟꯅꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯑꯦ ꯆꯍꯤ 10ꯃꯨꯛ ꯐꯥꯔꯦ ꯎꯅꯔꯛꯇꯕꯁꯤꯀꯣ ꯊꯕꯛꯁꯤ ꯃꯥꯏ ꯃꯥꯏ ꯆꯤꯟꯅꯈꯤꯗꯅ ꯃꯥ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯗꯨ ꯑꯦꯠꯂꯤꯁ ꯁꯤꯗ ꯐꯥꯎꯕꯗꯤ ꯃꯥꯅꯁꯨ ꯑꯩ ꯌꯥꯎꯍꯟꯅꯤꯡꯒꯅꯤ ꯑꯩꯅꯁꯨ ꯌꯥꯎꯕ ꯄꯥꯝꯒꯅꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯁꯦ ꯑꯃꯔꯣꯝꯗ ꯀꯔꯤꯝ ꯈꯟꯗꯕ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯈꯤꯗ꯭ꯔꯦꯀꯣ ꯑꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯑꯣꯀꯦꯖꯟ ꯑꯃꯅꯦꯕ ꯑꯗꯨ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯏꯃꯥꯟꯅꯕꯁꯤꯅ ꯊꯝꯃꯦ ꯈꯜꯂꯁꯤ ꯃꯥꯏ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠꯁꯦ ꯐꯤꯛꯁ ꯇꯧꯔꯦ ꯈꯜꯂꯁꯤ ꯑꯗ ꯉꯁꯥꯏ ꯇꯥꯏꯃꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯉꯁꯥꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯥꯏꯃꯤꯡꯁꯦ ꯅꯣꯟ ꯁ꯭ꯇꯣꯞ ꯐ꯭ꯂꯥꯏꯠ ꯑꯃꯈꯛꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗꯩꯗ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯗꯣꯏꯅꯦꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯣꯏꯇꯥꯔꯒꯁꯨ ꯖꯁ ꯂꯨꯍꯣꯡꯕ ꯈꯛꯇꯪꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯦꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯣꯀꯦꯖꯟ ꯃꯌꯥꯝ ꯑꯃꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃꯅꯤ ꯀꯣ ꯐꯖꯅ ꯀꯣꯟꯚꯤꯅꯤꯌꯦꯟట్ ꯑꯣꯏꯕ ꯃꯇꯝꯗ ꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯚꯤꯅꯤꯌꯦꯟꯁꯀꯤ ꯑꯗꯨꯗ ꯅꯠꯇ꯭ꯔꯦꯀꯣ ꯐ꯭ꯂꯥꯏꯠꯀꯤ ꯃꯣꯏꯒꯤ ꯊꯣꯛꯄ ꯃꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯍꯣꯏ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ ꯍꯥꯏꯁꯦ ꯃꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯣꯟ ꯀꯩꯅꯣ ꯂꯩꯖꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯁꯦ ꯇ꯭ꯔꯦꯕꯦꯜ ꯀꯩꯅꯣ ꯇꯧꯔ ꯐ꯭ꯂꯥꯏꯠꯀꯤ ꯃꯇꯝꯁꯦ ꯅꯣꯟ ꯁ꯭ꯇꯣꯞ ꯊꯝꯖꯤꯟꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯃꯤ ꯄꯦꯁꯦꯟꯖꯔ ꯌꯥꯝ ꯂꯥꯛꯑꯣꯏ ꯑꯗꯨ ꯑꯗꯥ ꯑꯗꯨꯝꯕꯁꯨ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯗꯨꯒꯤ ꯑꯦꯡꯒꯜꯗꯨꯗ ꯌꯦꯡꯉꯀꯥꯟꯗ ꯑꯦꯠꯂꯤꯁ ꯐ꯭ꯂꯥꯏꯠ ꯑꯃꯈꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯁꯤꯗ ꯑꯌꯨꯛꯀꯤ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯅꯣꯟ ꯁ꯭ꯇꯣꯞꯇ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯃꯤꯁ ꯇꯧꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯌꯥꯔꯝꯒꯅꯤ ꯀꯣ ꯑꯌꯨꯛꯇ ꯂꯥꯛꯀꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯣꯝꯒꯤ ꯊꯕꯛꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗ꯭ꯔꯦ ꯀꯣ ꯊꯕꯛ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕꯅ ꯁꯨꯇꯤ ꯄꯪꯂꯧ ꯂꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯗꯨꯒꯤꯗꯤ ꯃꯤꯁꯤ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯩ ꯑꯃ ꯂꯥꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯅ ꯅꯣꯡꯃꯗ ꯇꯧꯔꯝꯃꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯦꯅꯤ ꯍꯥꯎ ꯇꯧꯔꯀꯥꯟꯗ ꯑꯦꯗꯖꯁ ꯇꯧꯍꯧꯗꯣꯏꯅꯦꯕ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯁꯤꯗ ꯑꯩꯅ ꯇꯧꯕ ꯌꯥꯗꯣꯏꯁꯦ ꯑꯥꯏꯗꯔ ꯑꯩꯁꯦ ꯌꯨꯝꯒꯤ ꯉꯁꯥꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯑꯁꯤ ꯑꯅꯥ ꯑꯣꯏꯔꯣ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯣꯏꯔꯣ ꯂꯨꯍꯣꯡꯕꯒꯨꯝꯕꯗꯨꯅ ꯑꯗꯨꯅꯕꯨ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅꯕꯨ ꯊꯝꯁꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯌꯥꯎꯗꯗꯅ ꯑꯗꯨꯝ ꯇꯣꯛꯊꯣꯛꯄ ꯑꯃ ꯑꯩꯗꯣ ꯌꯨꯝꯗ ꯁꯨꯇꯤ ꯂꯧꯕ ꯈꯣꯠꯄꯗꯨꯁꯨ ꯐꯔꯛ ꯇꯥꯏ ꯁꯣꯝꯗ ꯊꯕꯛꯀꯤ ꯐꯔꯛ ꯇꯥꯅꯕꯅꯤ나 ꯑꯔꯥꯞꯄ ꯃꯐꯝꯁꯤꯗꯒꯤ ꯃꯄꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯁꯅꯨ ꯍꯥꯏꯖꯔꯒꯦ ꯍꯥꯏꯔꯒ ꯂꯥꯛꯇꯕ ꯑꯃ ꯌꯥꯎꯗꯕ ꯑꯃ ꯀꯣ ꯐꯅꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯗ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯁꯤꯗ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯩꯗꯤ ꯆꯠꯇ ꯌꯥꯕ ꯅꯠꯇꯦ ꯂꯨꯍꯣꯡꯕ ꯏꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯌꯥꯎꯗ ꯌꯥꯄꯣꯠꯇꯦꯅ ꯅꯣꯏ ꯊꯣꯛꯄ ꯁꯤꯟꯅꯍꯧꯔꯣ ꯇꯧꯔꯒ ꯆꯦꯜꯂꯛꯄ ꯑꯃ ꯈꯨꯗꯝ ꯑꯣꯏꯅ ꯂꯨꯍꯣꯡꯕꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯦꯕ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯐ꯭ꯂꯥꯏꯠꯇ ꯑꯣꯏꯇꯥꯔꯗꯤ ꯉꯟꯇꯥ ꯂꯥꯛꯑꯅꯤ ꯄꯨꯡ 9 ꯃꯈꯥꯏꯗ ꯌꯧꯔꯅꯤ 5:30ꯗꯒꯤ ꯄꯨꯡ 3 ꯆꯪꯍꯟ ꯇꯥꯔꯒꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯏꯚꯤꯅꯤꯡꯒꯤ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯑꯩꯁꯦ ꯍꯟꯈ꯭ꯔꯀꯥꯟꯗ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩ ꯊꯕꯛꯇꯣ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃꯅꯤꯀꯣ ꯃꯁꯤꯗ ꯑꯩꯅ ꯁꯤꯗꯩꯗ ꯑꯩꯒꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯌꯥꯝꯅ ꯐꯦꯁ ꯇꯧꯔꯝꯒꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅꯦꯕꯀꯣ ꯍꯣꯏ ꯁꯤꯗꯩꯗ ꯍꯞꯇꯥ ꯑꯃ ꯀꯔꯤ ꯑꯃ ꯆꯍꯤ ꯃꯅꯨꯡꯗ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒꯅ ꯃꯗꯨꯅ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯥꯝ ꯀꯟꯅ ꯁꯣꯝꯗꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯕ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯀꯥꯏꯒꯗꯧꯔꯦ ꯑꯩꯒꯤ ꯀꯥꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯊꯕꯛꯀꯤ ꯏꯁꯥꯒꯤ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯃꯔꯨꯑꯣꯏꯅ ꯄꯦꯁꯦꯟꯁꯤꯡ ꯂꯩꯔꯤꯑꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯣꯏꯅ ꯁꯣ ꯂꯣꯟꯍꯧꯔꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯕꯠ ꯂꯣꯠ ꯑꯣꯐ ꯏꯟꯀꯣꯟꯚꯤꯅꯤꯌꯦꯟꯁꯦꯁ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯎꯋꯦꯕ ꯁꯤ ꯑꯩꯒꯤ ꯈꯛꯇꯪ ꯅꯠꯇꯦ ꯑꯩ ꯍꯟꯅ ꯍꯥꯏꯁꯤꯅꯦꯕ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯑꯃꯒꯤꯁꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯐ꯭ꯂꯥꯏꯠ ꯇꯥꯏꯃꯤꯡꯁꯤꯡꯁꯦ ꯍꯦꯛꯇ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯒꯤ ꯀꯩꯅꯣꯗ ꯏꯝꯐꯥꯜ ꯐꯥꯎꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯑꯥꯔꯂꯤ ꯃꯣꯔꯅꯤꯡ ꯑꯋꯥꯔꯁꯇ ꯍꯥꯏꯗꯤ ꯄꯨꯡ 9 - 10 ꯐꯥꯎꯁꯤꯗ ꯀꯩ ꯌꯧꯔꯛꯄ ꯌꯥꯕꯁꯦ ꯐ꯭ꯂꯥꯏꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯀꯣ ꯃꯗꯨꯒꯤ ꯐ꯭ꯂꯥꯏꯠꯇꯨꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯐ꯭ꯂꯥꯏꯠꯇꯨꯗ ꯇꯣꯡꯉꯛꯀꯦ ꯍꯥꯏꯔꯒꯅ ꯑꯩ ꯁꯤꯗꯩꯗ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯦ ꯑꯍꯤꯡꯗꯒꯤ ꯂꯥꯛꯄ ꯇꯥꯕ ꯀꯣ ꯏꯟꯗꯤꯒꯣꯒꯤ ꯑꯃ ꯂꯩꯔꯤꯁꯦ ꯄꯨꯡ 2:30 ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯁꯤꯗꯒꯤ ꯂꯥꯛꯑꯒ ꯑꯌꯨꯛꯀꯤ ꯄꯨꯡ 9:90 ꯌꯧꯕ ꯁꯤꯒꯤ ꯐ꯭ꯂꯥꯏꯠꯁꯤ ꯅꯠꯇꯕ ꯑꯇꯩ ꯑꯝꯇ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯅꯨꯃꯤꯠꯀꯤ ꯆꯦꯛꯇ ꯑꯩꯅ ꯁꯤꯗ ꯆꯦꯛ ꯇꯧꯔꯤꯁꯦ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 2ꯒꯤꯅꯤꯀꯣ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 2ꯗ ꯂꯥꯛꯄ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 2ꯗ ꯑꯃꯨꯛ ꯏꯚꯤꯅꯤꯡꯗ ꯍꯟꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗ ꯁꯨꯝ ꯖꯁ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯁꯤꯅ ꯑꯩꯅ ꯌꯦꯡꯖꯕꯁꯦ ꯁꯤꯗꯩꯗ ꯁꯤ ꯈꯛꯇꯪ ꯂꯩ ꯑꯇꯣꯞꯄ ꯗꯦꯠꯀꯤ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨꯅꯦ ꯁꯨꯃꯥꯏꯅꯅꯤ ꯂꯣꯏꯅ ꯂꯩꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯗ ꯏꯟꯗꯤꯒꯣꯒꯤ ꯂꯩꯔꯤꯁꯦ ꯄꯨꯡ 10:35 ꯑꯌꯨꯛꯀꯤ ꯄꯥꯏꯔꯛꯑꯦ ꯀꯣ ꯑꯗꯨꯒ ꯌꯧꯗꯣꯏꯁꯤꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1:10 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯝ ꯅꯪꯉꯔꯣꯏꯀꯣ ꯅꯪꯉꯔꯣꯏꯕ ꯅꯣꯡꯃꯗꯨ ꯃꯥꯡꯕ ꯇꯥꯔꯦꯕ ꯑꯩꯁꯦ ꯇ꯭ꯔꯦꯚꯦꯜ ꯇꯧꯔꯤꯉꯩꯗ ꯍꯥꯏꯕꯗꯤ ꯁꯤ
possible sungoi oidaba poti nate da ngasai matam do khatang civil aviation gi da ngasai approach to birakanda akoi isu state amani akoi da leiriba mi sing su mini akoi isu emotions lei akoi isu social kano haiba ma leiri ko madu potu leiri haiba sim tang yengbirakanda semdok pitar ga dum yam doini adu yadrabni na masi matam sina maram or kanda idum tok patabne ndraga somda thabak tum noi thopo tahoro ai sat tabi am te kenom leiri har kan adum nga leite ko adum chen thok sin tawraga somda thabak sin so achoba kai ba mo hen doini khajik tang matam si semdok pi bataraga di yamna convenient oiba mo amada अखोई दिल्ली दा कई दा लेरिबा सिल नाउ मैम अतोप अतोप स्टेट सिंग को मरु मुंबई की मोई की टाइमिंग चेक तौरुदे मुंबई टू इम्फाल की को अद बेंगलोर की ओबे अदगी देन चेन्नई की ओबे मरु मेजर सिटी सिंग सिदगी एटलीस्ट फ्लाइट अमम फावदी समाउ को अदु मरु इन दिल्ली गुम बसी कैपिटल ओबे मसी की दिन दिल्ली फ्लाइट सिदंग साइ माइ दिल्ली फ्लाइट मैम दि लेको लेदिस मोई की टाइमिंग सिने बाइन मरु इन स्टेट हाइजरी से याम कन्वीनियंट ओइद मतम ओइबदो सिनाउ सिंग अदुम चेक तौद खंगनी अदुगा हन खिबगी सिनमका इवनिंग की से इवनिंग की फ्लाइट अमा खतंग दि थेंगनै को आई कनो की एयर इंडिया एक्सप्रेस की 5:25 PM की अमा लेबनी को सी लेबदो अदुगा नुंदांगी पुंग 7 मिनिट 85 दा दिल्ली योबदो सिम खतंग दि अदुम यायना खले सी अतोप अतोप नुमित सिंग चेक तो मतम दसु सुमाइना अदुम यामना फरक ताबा कनो ngaktani leise सी की पोसे अमतंग मिडियंग संहनिंगे आइगी मोत्तदी को मयामनदी अस अदुबु कैदौदोइनो दा युमदा लाओ नोंनिनी लेरमबसु याय अदुदोइन खनबे याय बट आइना सिदा हाइसदि यामना जेन्युइन ओइना को जेन्युइन ओइना मी मयाम अमना फेस तौरमगदब प्रॉब्लम दनी अयुक्ता लामगा आई यावगदबसु युमदसु यावथोअमनी अ इवनिंग दा हल्लनी को इवनिंग दा हल्लकाना नोंगालगा आई थबा अमु आइगी थबक मफमदसु काइदनबा को मदु तोबा याबा अदु पोसे सुंया यादबा पॉसिबिलिटी सुंगले लेतबदी ते अदु टाइमिंग सिना मरम ओरकांदा अकाइबा मैम ओइबनीना सही अनि मखाइ मुक आई सामकी ओइनदी खोइ मणिपुर दा लाकपा ngमुद्रे हंदक लामिसिना सही अनि मखाइ मुकसे लाकमंदबदगी युमगे बीना नंगदो कमाइ तौखरबनो नंगदो कमाइ तौखरबनो नुपीगा थिरा लेइ खजालो नंगदो कनोदा दिल्ली दा दुम युमदगा सुंगला लांगिंदे लाओ हायरगा मतम फरक ताइ ताइ न लेरिसेन अदुमाइना तौरका हाइमनबदगी अदगी हंदकिसे याउद्रगसु तंगाइ फदना यामना यादबा पोट ओइबगी अमाइ तौरगा लामिने अइना नुमित इनीगी नुमित हुमनीगी तौरगा लामिसे अनिरग लामिसे अदुनि सिनाउसिंग मसी खोगी शेयर तौथोक्सी मरी लेनबा डिपार्टमेंट योहनसे अंगम थौसिंग योहनसे अरुगा मसीदसु इंटरवेंशन खरा पीरकांदा अखोय मैमगी कानबदो मधु कनो तोबिर पतारगदी मैमगी याम फगद्रेन खली थैंक यू एवरीवन